Manipur News.channel Makai Mayam the Murray Pau Pijari Delhi Digi aeroplane in Park Toroki Governor Ras Baban Tamna Chatpa Namdavadagi helicopter the Kanglagi helipad tar Matung Ras Baban Yobungam Kre Nahan Makai Delhi Lakiba Manipur Governor Azay Kumar Bala Ngaran Tilpung Amarom Tarko the Impal International Airport Tungake Governor na Airport Tungle Hamagi Pau Tabadagi Mayracing Yauna Masing Yaw Miam Lambi the Torotuna Women Chen Semdun Tidim Lambigi Nak yet the Miam na Kungjang Tungsanchi Kungjang Tungsaliba Miam na Governor na Manipur Miam the Lale Hajagadavani Haina Kolau Kia Lauki Miam Madu Laksha Security Force Nakan Matabuk Lokotki Miam Yakan Beho Kungjang Tungsalakwa Sinamaram Oidana Governor Airport Hek Tunglabaga Lekha Lambi the Ras Baban Tamnasat Pangam Davagi Helicopter Tungana Kangla Manung the Laiba helipad taki Governor na Kangla Manungi helipad gi Ras Baban Tamna Lekha Lambi the Lakadori Haba Pau Komudagi Make Kiadagi Masing Yalo Miam Thomjalaknaba honaki adubu security gi conversation thorang lokotuna yamna wana Governor Ras Baban the Thungki Governor Ras Baban the Thungre habagi pau phangmudagi tidim rota masing yaloba Miam Singh Kokomina Luchinguna Ras Baban Tamna Thomjalana Laki adubu Kesampot footbridge Makong Yorokpo Matamda Masing Yalo security gi National Tatuna Miam adu Sangbo Yahankide Kongjang Tungsanggiba Miam na Manipur Governor na Miam Dalale Hajagadavani Indiana Maitei Muthanaba Honaganu Security Advisor Chief Secretary resign Togodavani President rules must stop insulting the state identity Manipur have a precaution paidana amadi kholau kya lauki adubu police na lambi thatuna lekhibadagi Kongjang Tungsalamba Miam adu hanaki Maka tawa pau amada Kokomi gi miyai tare Delhi da paisan kre Kokomi gi miyo ching Delhi gi dam ngarang nung tilpung ama makhairong ta matamda flight ta Delhi gi dam kongsan kre kongchat adu mai lena Impal International Airport ta Kokomi gi convener Kuraijam athobuna haikibada committee asina me humda miyam gi convention adu da lokhiba wari ki matung ina ngasi me kontreta central nga ka wari sananaba thorang kya tawdra lakhi adum oinamak tha ase kunda thokiba thodo aduna maram oiraga hojik oirakli film asida Kokomina hana lokhiba wari singdagi henba gol tabi thodo asigi matangda hapchenduna akupa wari sanarakani haina wafam sing photokhi Makata ba pau amada ruling amadi opposition khaiduna Imaleba Manipur kanaba amato ina Kongjang Tungsan Minasi Lokeshwar Manipur State Transport MST bus dagi Manipur thaba wahai lokto u haiba thawung chatharakwa phawba hojik leiba BJP gi MLA singna center na haiba khuding ilaga adum lekhidoribra governor da wahai amata haiba ngamjiba karigino Manipur gi orifyom asida ruling amadi opposition khaiduna Imaleba Manipur kanaba amato ina Kongjang Tungsan Minasi haina kontrakpa ACG MLA Toksom Lokeshwar na phungtokre mana makata na hai Manipur hai wahi thaba yaro hai wafam asidi ekoi cheksinba matam oide hadagi matang asida yade haiba ama kanganba tangai pade BJP amadi party asiga seminariba political party singi MLA sing thokpiraklo karigidamak Manipur hai wahi ase thaba yaro haibano haibadu Kangalu hai na taksansi haiki MLA na makata na hai Imaleba leitraga akoi mayamna leirubugi kari kanagani maram aduna ruling opposition khaiduna Imaleba Manipur kanaba Kongjang amato oina tangsan minasi haiki makata ba pau amada miyamgi iho Kongjang da sokhiba ima singi phimam yingsin khre ngahan macing yawlaba miyam horoktuna Governor Bangalo tamna thomjan kiba Kongjang da so opan nangbagi hojik rims Impal line de leiriba ima singi phibam ngarang RPI athawali state ki lusingba singna satuna Ingsen Kre Kongjang adu da RPI athawali state ki vice president loina political activist ama oiriba sapam kaglei pala phongtokibada Manipur haiba wahai se mitop singnadi isam chamba oina khalamgani Maitai amadi Manipur miyamgi mafamdadi thawaiga honabada pamuda wahai amani miyamgi iho asida Manipur gi damakta thawai katpa pamude haibada uli amaromda Kongjang da asopan na labada kaidonungda lanai tahaloisi hainasu kaglei pana makata na phungtokki makata ba pau amada residence doctors ki phi lupa la homda hengakibadagi yaningda phudotna wakat Kongjang Tungsan kre Jennings the post graduate toriba residence doctor singi phi lupa la amadagi la homda hengakibagi mayokta residence doctor association Jennings da hokiba tang kumathoidagi hongnak Tungsan dara lakpa Kongjang saruk ama oina ngasi su Jennings ki OPD mawangda wakat Kongjang Tungsan kre wakat Kongjang adu da lamdam asigi amadi tongan ba India gi state singdagi state asigi medical institution
asida PG course tama lakpa mahiroi kaya susur yaki khongjang ga mai rena Resident Dr. Association gi Jennings ki Vice President Dr. Rekha Angomna photo ki bada hekalaliba senfam asina maire singda awa pire state ki medical institution ama oiriba Jennings ta PG course oiriba Resident Doctors mahiroi sing asi private institution amagi phigi sang thibagi phim da lakle haiki maram adana maire singna thenariba awa se ubidana association asina taliba demand asi athu matamda pibinaba honabiu haina su appeal toki maka taba paw amada bom thamjalamle tera khongsang bi gram panchayat ward number 1 da leba MD Kadir Kawami amagi yumgi beranda da sagangdaba singna hand grenade ama thamjalamle hairi pressna phongma pawgi matungina bom madu ngarang numidang pung 13 purom tawada thenarakhibani bom adu kanana kaigidamakta thamjalambano haibadu hujik phawgi oina chapcham khangdre amaramda bom thamjalambagi thodo adu All Kokta Youth Voluntary Organization All Kokta Quarantine Committee amasung Anjuman Islamic Musra Kokta na kandem torokli makada pa amada tholi berang ase hujik losele haiba lawu yadre Kalsing district ki manung chanba Sairel nongga saba maira sanglen ama Universal Mothers Organization ki president Moirang Them Sorojini na hongna bimatung ina sangga kre organization ase ki thomi kya da suruk ya da pangtok kiba tharamadu da Moirang Them Sorojini na haiki bada landam ase da hujik tholi berang ase losele haina lawu yaroi mara madana landam ase ki tongan ba phomda leiriba napi singna thongna phana thenarabagi tangai phadaba lei ekoina masoi tanabagi mahutta ama toina punsandana thenamina basangi Landang asida leiriba naha singna thabak suba tandaba thawa yauna thabak torabadi leiba ase mipal tangdaba hingnaba hotnabada chobo mateng oigani amang thakda ipa ipu singna toromba thabak sing torabadi amadi saramba pose singdo amuk hana sadana putholabadi ipan tangdaba kunai ama soidana oiba ngamgani haiki makha taba paw amada apunbagi saktamda singnaba kodimak miyang yenabani Manipur miyang gi maruiba isu singi manungda amata ngaiba isu oiriba di apungi saktam ngakpani apungi saktam thugainaba hotnaba kodimok miyang yenabani haina asepe phirep loriba asidi yelong mising miyamna mama leba kukyagi matik nungsijabagi haibadagi kodamni Manipur gi ngkhaida sinara pukodimok mayonaba lantheng thenaraba lepliba adu atopa purup kangluki miyoisingna awang thak tikai kunabo unaribani Maleng lebak singna leiriba tongan bakangluki miyoising punamak maraiba maramdam nungsibagi ihul chenba ngaktani masimakna leiba ki maning tamba amadi apunbu saktam ngakna hingnabagi asetu phirep leiba ngaktani adungai Manipur gi laiwaikraba maitei ipa ipu sina leiba ki tamak maning tamba ngakna hingnabagi damakta loilam santorakpa bangba lebak singi mayokta lanthenadana mathwaina ponta peki matam adugi laiwaikraba maitei singi ipa ipu sing aduna mikha pona hinggadaba saruk nomadasu oirabasu nika tamna hinglamlaga sikibana saruk sam hena phai haibagi kholau larongkiba adu asigi makhugi macha masu sada nauda oiriba maitei singi singli nauri lu tongda cheliba ida mutpa leitri masigi khudam panba tarabadi awana ladarakpada sahi taret khuntak lasiro matung amu awasimu takhaidana maning tamba hanjanan kiba amadi matam amada namita de haina kiba kan thorba bidiska maithiragani khalabasu haktengnana lathena kiba sini haiba yai sahi chakya Asiatic sovereign country oirakiba ningthau panba Manipur Indiana lamhui loksing chinadana ingkumja solution samapan nipumapan da namlau loksalaba matung hojik leiriba apunwi saktam thugainana ba honarapagi wathok erliba se laibakthibani Manipur gi apunwa saktam thugainana ba logi wangmoda Indo Myanmar ngkai lansandana changsalakpa illegal immigrants in kuki narco terrorism na landarakiba sahi ani hela phawa Washington purapang ngamdana leiri masidagi India government na law and order ngak senba ngamdre habagi maral sidana assembly emination suspension thamdana center na hatinana lengak longi chukli passion ba western rule thamlaki ba tha helabasu wathok ki warosin purapang ngamdana leiri nakala moromda lengak logi thawai pangba BJP gi MLA sing yauna political party singi makedagi luchingba silabadi wathok ki warosin purapang ngamgani haibagi political conspiracy chatharakibadagi lengak ki luchingba CM phamdagi resign tokromatung central government na pia thamlakibani luchingba chenana hona ki ba MLA singi marakta luchingba amak khalaga miyam gi lenga ama ngamdabadagi miyam bulana lamjingdana amamba masirol amada thamliba ase laibakthibani ruling BJP gi MLA singi marakta luchingba chenana hona ki ba singna popular government sema ngamdana leibagi maramdi makhoi sing adu luchingba oiningba ngakta ngaibagi mathakta luchingba ama oibagi matik mayai chendabadagi oirakibani adubu luchingba oiningba singi maraktagi luchingba oinana hona boda yellow minataba
ꯑꯄꯨꯟꯒꯤ ꯁꯛꯇꯝ ꯊꯨꯒꯥꯏꯅꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯡꯒ ꯂꯣꯟꯅ ꯎꯅꯕꯒꯤ ꯄꯥꯎ ꯂꯩꯇꯕ ꯅꯠꯇꯦ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯁꯦꯝꯅꯕ ꯍꯣꯠꯅꯕꯗ ꯑꯄꯨꯟꯒꯤ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯡꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯒꯤ ꯃꯈꯥꯗ ꯀꯝꯄ꯭ꯔꯣꯃꯥꯏꯖ ꯇꯧꯔꯛꯄ ꯊꯣꯛꯂꯕꯗꯤ ꯃꯗꯨ ꯃꯤꯌꯥꯝꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯊꯧꯑꯣꯡ ꯑꯣꯏꯔꯛꯇꯨꯅ ꯍꯦꯟꯅ ꯁꯥꯊꯤꯕ ꯐꯤꯚꯝ ꯑꯣꯏꯔꯛꯀꯅꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯌꯦꯛꯅꯕꯁꯤꯡꯒ ꯄꯣꯂꯤꯇꯤꯀꯦꯜ ꯂꯣꯕꯤ ꯆꯠꯊꯕꯒꯤ ꯃꯍꯨꯠ MLAꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯂꯨꯆꯤꯡꯕ ꯑꯃ ꯈꯟꯗꯨꯅ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯁꯦꯝꯗꯨꯅ ꯑꯄꯨꯟꯒꯤ ꯁꯛꯇꯝ ꯉꯥꯛꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ ꯄꯥꯎ ꯑꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤꯗꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯕ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯖꯔꯦ ꯃꯈꯥ ꯇꯥꯕ ꯑꯞꯗꯦꯠꯀꯤꯗꯃꯛ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ